Jury Development Organization amadi United Jury Youth League UZYL ka punduna Jury Bam District Hospital yengsilubada hospital amagi laifam thokpa polam sing amata leitabana maram oiraga Jury Bam Hospital asi refer hospital oina thambire haina JDO gi office ta pangthokiba press conference amada JDO gi advisor 𝐍𝐶𝐻 Sadananda Maitain na paumi singda phongdokhrei JDO gi advisor 𝐍𝐶𝐻 Sadananda Maitain hai district asigi amata ngairaba Jury Bam District Hospital asi matamga chanaba mawongda semkatnaba tongan-tonganba mahairoi loop civil organization amadi mairapabi loop singna punna media ki thongda mari leinaba authority na yengsinbinaba haijokhiba leirabasu ngasi phawba ahongba mata leite district hospital asida toilet bathroom ultrasound x-ray oxygen plant operation theater blood bank pediatric amadi laifam thokpa doctor nurse amadi central government ki scheme sing amasung manipur government na hospital asida thadarakpa senfam Doctor nurse amati machine sing kadai da chakhrei medical ga mari leinaba thopuriba mioi singna magi mathok tobiyo hospital asa leitaba sing leihanbiu haina phongdokhe yangsin khongchat aduda Jury Development Organization JDO amadi United Jury Youth League UZYL na jangsiliba khongthang asi hanba leitana jangsin khigani masida mari leinaba authority na tabi drabadi makhataba khongjang sing sangsilakna ba sem sari amadi maduna tholakpa afafata ki tek chapum namak masa na pugadabani hari Koina wali basing ase amte yengbiyo Jury Bam gi hospital da asiba thamnanaba mok amakhak lei akoina se thangatana wakachariba mari lebo authority sing nane just now hoji akoi ke lengmina jeba chamina jeba mok se hangdo yengo tamda mok se ki manung da kari lege I nai asiba gi tairamba taramba apung masa mayamna thong hangdo pa deba manam mahana bek thaleba that means madu function taw deba aduga masagi lairiba machine dusu thabak tawde aduga loina na muksu akogi moliba mayam jigi main factor di ngasi anaba ne hipamba phi se hayeng anaba monu hipchen gadraba phi suna ba stop mo lete ba Jury Bam gi hospital da saur hospital de sofidar kya lege mayam ta thigat mine se ba aduga lalam ba torom da mi sing do amtang lebang mayam sangdana dandi pimina si